ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯨꯔꯣꯏꯕ ꯃꯤꯔꯥꯏꯕꯤ ꯁꯅꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯁꯅꯥꯈꯣꯝꯕ ꯀꯧꯏ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯁꯅꯥꯈꯣꯝꯕꯅ ꯑꯍꯟꯅꯤ꯫ ꯌꯥꯏꯃꯅ ꯌꯥꯏꯁ꯭ꯀꯨꯟ ꯀꯧꯏ꯫ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯝꯕꯅ ꯅꯤꯡꯊꯦꯝꯕ ꯍꯥꯏꯅ ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯃꯤꯡꯅ ꯁꯅꯥ ꯍꯥꯏꯅ ꯀꯧꯏ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯟꯒꯤ ꯄꯥꯎ ꯄꯤꯅꯕ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯍꯧꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯁꯛ ꯃꯒꯨꯟꯒꯤ ꯃꯔꯝꯗ ꯁꯛꯅ ꯁꯣꯟꯅꯍꯧꯏ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯅꯨꯄꯥ ꯑꯁꯤ ꯁꯅꯥꯊꯣꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯊꯣꯡ ꯁꯪꯕꯅ ꯍꯥꯏ, "ꯅꯨꯄꯥ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ? ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ." ꯅꯨꯄꯥ ꯑꯗꯨꯅ, "ꯏꯄꯨ, ꯅꯁꯨꯒꯤ ꯃꯤꯡ ꯌꯥꯏꯔꯤꯈꯣꯝꯕ ꯀꯧꯖꯩ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯕ ꯂꯥꯛꯆꯕꯅꯤ." ꯊꯣꯡ ꯁꯪꯕꯗꯨꯅ, "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯑꯩ ꯏꯅꯤꯡꯊꯧꯗꯒꯤ ꯌꯥꯊꯪ ꯂꯧꯔꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒ ꯊꯣꯡ ꯁꯪꯃꯤꯟꯅꯔꯤꯕ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯏꯔꯤꯈꯣꯝꯕꯕꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯍꯥ ꯊꯣꯡ ꯁꯪꯕ ꯑꯗꯨꯅ, "ꯅꯨꯄꯥ, ꯅꯪꯒꯤ ꯑꯄꯣꯛꯄꯅ ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯑꯗꯨ ꯍꯥꯏꯌꯨꯗꯅ." ꯌꯥꯏꯔꯤꯈꯣꯝꯕꯅ, "ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯄꯣꯏꯔꯩ ꯀꯧꯏ." ꯅꯍꯥ ꯊꯣꯡ ꯁꯪꯕ ꯑꯗꯨ ꯃꯤꯡꯗꯣ ꯇꯥꯕꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯑꯃꯨꯛꯀꯁꯨ ꯋꯥꯍꯪ ꯍꯪꯂꯛꯏ, "ꯄꯣꯏꯔꯩ ꯍꯥꯏꯕꯗꯤ ꯏꯅꯤꯡꯊꯧ ꯄꯣꯏꯔꯩꯕꯨꯔꯥ?" ꯌꯥꯏꯔꯤꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯃꯥꯅꯤ, ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅꯤ." ꯌꯥꯏꯔꯤꯈꯣꯝꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯏꯈꯪ ꯈꯪꯏ꯫ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯂꯛꯏ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯅ ꯈꯪꯖꯔꯨꯗꯕꯅ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ." ꯌꯥꯏꯔꯤꯈꯣꯝꯕꯅ ꯈꯨꯔꯝꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯏꯪꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯑꯃꯨꯛ ꯏꯄꯥꯞ ꯂꯧꯁꯤꯟꯕꯤꯒꯅꯨ꯫ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯤꯒꯅꯨ." ꯅꯍꯥ ꯅꯨꯄꯥ ꯑꯗꯨ ꯌꯥꯏꯔꯤꯈꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯌꯥꯎꯗꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯕ ꯐꯥꯎꯏ꯫ ꯃꯥꯗꯤ ꯌꯥꯏꯔꯤꯈꯣꯝꯕꯅ ꯇꯊꯤ ꯆꯩꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯃꯛꯇꯤ ꯊꯣꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ, "ꯏꯕꯨꯡꯉꯣ, ꯆꯪꯂꯣ." ꯌꯥꯏꯔꯤꯈꯣꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯈ꯭ꯔꯦ꯫ ꯅꯍꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔꯤꯈꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦꯅꯦ ꯏꯄꯨ." ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯑꯗꯨꯒ ꯂꯥꯟꯒꯤ ꯄꯥꯎꯕꯨ ꯃꯥꯅ ꯀꯔꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ?" ꯅꯍꯥ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦꯗ꯫ ꯅꯥꯄꯜ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯎꯗꯦꯅꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯌꯥꯏꯔꯤꯈꯣꯝꯕꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯥꯀꯜ ꯑꯣꯏꯔꯣꯝꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯍꯦꯛ yengluri꯫ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ, "ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯁꯨ ꯐꯝꯅꯥꯏꯕ ꯈꯔꯒ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ, "ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤꯌꯦ ꯅꯅꯥꯏ ꯑꯩꯅ." ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯁꯨ ꯌꯥꯏꯔꯤꯈꯣꯝꯕꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯨ ꯅꯨꯄꯥ, ꯅꯪꯂꯥ ꯂꯥꯟꯒꯤ ꯄꯥꯎ ꯄꯨꯕ ꯁꯅꯥꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ?" ꯌꯥꯏꯔꯤꯈꯣꯝꯕꯅ, "ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅꯤ." ꯅꯤꯡꯊꯧꯅ, "ꯍꯥꯏꯌꯨ ꯇꯥꯁꯤ, ꯀꯔꯝꯕ ꯂꯥꯟꯒꯤ ꯄꯥꯎꯅꯣ? ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯂꯥꯟꯒꯤ ꯄꯥꯎ ꯑꯃ ꯌꯧꯔꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ." ꯌꯥꯏꯔꯤꯈꯣꯝꯕꯅ, "ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯊꯧꯕꯅ ꯃꯥꯒꯤ ꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟ ꯇꯧꯗꯨꯅ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯊꯣꯛꯇꯅꯕ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯍꯥꯟꯅ ꯇꯧꯍꯧꯅꯕ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ." ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ, "ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯟꯅꯔꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯒ ꯄꯥꯎ ꯑꯁꯤ ꯄꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯅꯥ ꯑꯃ."
Yairi khombana nokphet tawduna khummi. Iningthau nanai aigi ming yairi khomba kawi thangnaba laibak asidagini. Aduga aidi mana amatta pamjadi. Laibak parja sibu kanba haibase aigisu apambani. Aduna paudamjaba lakjabani. Kari haiba thangnaba laibak tagini haiba. Adudi nahak itaw ningthau poireina tharakpa soidana oigani. Mani aise ipa ningthauna mafam asida pau asi yaunaba tamlucho haina tharakpani. Ningthau yairi khombana ipa ningthau hairakpa aduda ngakli aduna wahang hanglai. Kari haiba ipa ningthau haiba. Adudi nahak itaw poirigi amatta pukjaba isa yairi khomba natro. Yairi khombana mani haibegi matada mangaktamak nomi wadi khumde. Ningthauna law ipani isabu amukta konge law. Kuina urudraba isagi saktamse ipana masak khangluje. Lawni nangbo hangoiganu. Yairi khombasu sangselli aduga sana khombana kolhalli. Ningthauna isagi thauna ubada ipa pel chaglel chauna singi haujima isaga chakchaminaduna awa nungai wari sasi. Yairi khombana iningthau madumakti sinbiranu. Ipa ningthauna paw asi tamlaga konungda halaknaba hairi. Ngasigidi na sabu warobiganu. Nomana sana khangna chaglel ama sinjaraki ngasigidi hanjakhragi. Ningthau sana khombana phare phare hanjaro ipasu lehaurage ko ngasigidi. Yairi khombasu aroibo oina khurumlamlaga maraibak pangna chatkhre. Asumna matam kharagi matungni lasu mai pakli yairi khombasu lampham aduda yamna kanna hotnajaki. Aduga ningthau sana khombagi leibaktugi phamnaibegi machanupa koroksu yamna kanna hotnaduna lanphamda thauna utki. Ningthau sana khombagi konungdani lanngambagi chaglel amasu silli. Harau mandana asumnasu hairei. Aigi isa naitom pokjabi sana ase itaw poiregi machanupa yairi khombada thajarani. Ningthau poireina nungaireda itawgi wa asi tabada. Yai skulna yaningdana matangsida yeli. Yambo karigino isa sanabu asukta hana lamlanba amada hekta thajaribadi. Nanaudi yambungi wase yaba ngamjaroi. Lanphamda koroksu thauna utlibani. Aidi isa sanase korowdu oina bijaningi. Ningthau sana khombana yai skul nangi wado horen khanasi. Masidi ningthau aina haidokraba wafamni. Miyam mangda haidokhiba wa oibana amu haidokpadi yararoido. Yai skulna harauringai sauringai matamda wahai ama hekta haidokpa haibase yambungi machani. Aduna miyamsu loina khangbani khongphamdo handokpiyo. Tungda ichil inaw yamna wa kainarakani. Ningthau sana khombadi pharang hekta saugalai. Kari haiba ikhagi angang nangna adumna hekta haiba yabra. Aise pharabasu phatrabasu leibak asigi ningthau ama oiribani. Isa sanabu aina thajaningba nupada thajagani. Masida nangi wa tafam thokte. Yai skulsu phuk haugatuna asawba umaga loinana thokre. Mafamduda tilliba miyam adu ngaihakti tumin tumin leinai. Ajikpa adu ningthau poireina thugairei. Sana khombana itaw hayo itawgi apambado. Ningthau poireina asawbado amukta phathabiyo. Wafam pumnamak ingna khanasi. Noma aigida lakpiro. Ningthau sana khombasu hoi haina wadu tensinare. Asomdana yai skuldu magi yumda halakle. Yai skulgi nupi maipakpisu mapuroibegi manakta changlai. Kari tawba yaurabage aduk sauna yumda halaisibo. Chaglel ama chagani hairamdaine kaidobirabage. Yai skulna isa yaudi haiduna aina sanabu isada isani haina khallubani. Adubu ngasidi ningba kai. Maipakpina aduboba kaidoba yaubagi ningthina amukta tambiyuba. Yai skulna thokiba thawdok pumba maipakpida tamli. Maipakpina asigi oire aduk sauribadudi itaina silibado isa sanagi yaifanabani. Ningthau machada leikrabadi maning tawna awatpa amata leitana hingadoribani. Adubu aidi pamdini yairi khomba haiba angang ado korowsu maga yengnabada adu hangna choppa nate mangonda sana thajabasu yaina. Maipakpina saubiranu wafamdugidamakta isagi afa nungai tangkhalakpasida aikhoina ayet apan pigumsi. Tungda nungairoidaba thabakti khaktawgumsi. Maipakpina mapureba yai skulbu ningthina thembadagi asawba adu phakhre. Somda chaglel sinba dusu harau harau chaminari.
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯔꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ ꯃꯆꯥ ꯁꯅꯥꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯁꯅꯥ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎꯅꯤ ꯅꯪꯕꯣ꯫ ꯉꯁꯤꯗꯤ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯁꯅꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯅꯆꯥꯗ? ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ ꯏꯄꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔꯤꯈꯣꯝꯕꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯁꯅꯥꯅ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯖꯔꯅꯤ, ꯑꯩꯒꯤ ꯐꯅꯕ ꯁꯤꯟꯕꯤꯔꯛꯄꯅꯤꯅ꯫ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ ꯃꯅꯥꯎ ꯑꯅꯤꯕꯨ ꯋꯥ ꯇꯥꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯏꯇꯥꯎꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯁꯨ ꯋꯥ ꯇꯥꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯍꯥꯏꯌꯨ꯫ ꯅꯤꯡꯊꯦꯝꯅ ꯌꯥꯝꯕꯣ, ꯅꯅꯥꯎꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯏꯆꯥ ꯁꯅꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯃꯌꯥꯝꯒꯤꯁꯨ ꯑꯄꯦꯟꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯌꯥꯝꯕꯣ, ꯏꯅꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯏꯆꯥꯅ ꯋꯥꯅ ꯂꯩꯕꯗ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯣꯏ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯍꯪꯗꯣꯛꯄꯤꯈꯤꯁꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯐꯔꯦꯅ ꯊꯥꯖꯔꯨꯔꯒ ꯃꯥꯅ ꯄꯥꯝꯗꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯣ꯫ ꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯅ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯍꯪꯂꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏꯗ ꯍꯧꯗꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯏꯆꯥ ꯁꯅꯥꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯔꯛꯂꯣꯏꯀꯣ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯇꯤꯟꯁꯤꯜꯂꯁꯤ꯫ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯜ ꯑꯃ ꯌꯦꯡꯊꯣꯛꯂꯒ ꯏꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯒ ꯌꯥꯏꯔꯤꯈꯣꯝꯕꯒꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ꯫ ꯅꯣꯡꯃ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕ ꯌꯥꯏꯔꯤꯈꯣꯝꯕꯗ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯑꯋꯥ ꯑꯅꯥ ꯅꯪꯂꯕ ꯄ꯭ꯔꯖꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯤꯡꯉꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯥꯜꯂꯕꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕ ꯃꯐꯝ ꯀꯌꯥꯗ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯗꯨꯅ ꯆꯠꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯑꯗꯨꯅ ꯅꯪꯅ ꯆꯠꯅꯤꯡꯂꯕꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯐꯝ ꯑꯗꯣ ꯍꯧꯗꯣꯔꯛꯂꯅꯨ꯫ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯤꯖ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯤꯖ ꯇꯝꯐꯥꯗꯨ ꯀꯥ ꯑꯃꯗ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯐꯖꯕ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯁꯤꯒꯤ ꯐꯤꯁꯤꯃꯗꯤ ꯏꯃꯧ ꯁꯅꯥꯒꯤ ꯑꯣꯏꯍꯟꯒꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯃꯉꯣꯟꯗ ꯏꯜꯂꯕꯗꯤ ꯂꯝ ꯉꯥꯟꯒꯅꯤ, ꯀꯨꯆꯨ ꯂꯝ ꯌꯧꯅ ꯉꯥꯟꯅ ꯐꯖꯒꯅꯤ꯫ ꯃꯕꯨꯅꯤ ꯅꯨꯡꯁꯤꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯍꯧꯅꯗꯦ꯫ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯁꯨ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯂꯣꯏꯅ ꯐꯪꯍꯜꯂꯒꯅꯤ꯫ ꯁꯅꯥꯁꯨ ꯆꯪꯂꯛꯄꯅꯤ꯫ ꯃꯅꯦꯝ ꯁꯤꯖꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯔꯒ ꯃꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯃꯃꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯃꯩꯄꯥꯛꯄꯤ ꯑꯃꯗꯤ ꯂꯩꯔꯥꯡꯅ ꯃꯃꯥ ꯁꯛꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯍꯥꯏꯗꯨꯗꯤ ꯊꯣꯛꯇꯦ꯫ ꯊꯣꯡꯖꯤꯟ ꯃꯌꯥ ꯑꯗꯨꯗ ꯃꯃꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯁꯤꯖ ꯇꯝꯐꯥꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯏꯕꯦꯝꯃ ꯁꯅꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯏꯃꯧꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ꯫ ꯍꯥꯏ ꯁꯈꯤ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ? ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ, ꯏꯃꯧꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯖꯕ ꯃꯇꯧ ꯎꯔꯒ ꯁꯅꯥꯅ ꯏꯃꯥꯁꯦ ꯅꯃꯧ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯏꯃꯥꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤ ꯃꯔꯤ ꯈꯔ ꯇꯥꯔꯛꯄꯅꯤ ꯏꯃꯥꯁꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯐꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯝꯐꯥꯅ ꯍꯩꯃꯥ, ꯑꯩꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦ꯫ ꯏꯃꯧ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ? ꯁꯅꯥꯅ ꯏꯃꯥꯁꯦ, ꯅꯃꯧꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯏꯃꯥꯁꯤꯅ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯇꯝꯐꯥꯅ ꯍꯥꯏꯌꯨꯅꯦ, ꯏꯃꯧꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯃꯥꯗ ꯇꯝꯃꯨꯅꯦ꯫ ꯏꯃꯥꯁꯦ, ꯑꯩ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯠꯆꯔꯣꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯆꯠꯆꯒꯤ꯫ ꯋꯥꯐꯝ ꯑꯁꯦ ꯏꯃꯥꯁꯤꯅ ꯏꯀꯨ ꯅꯤꯡꯊꯧꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯇꯝꯐꯥꯗꯨ
Maka lamba minok ama noklaga mamauda yengduna wa hairei. Karigi yadani nakuna yadrabasu imasina yari. Afaba thabak tauge haibabu karigi nakuna yaroi. Imaugi pukchen chawba natawase imasina peli. Imau na tawrakpa thabak khuding imasina pangal thauna hawkaniko. Sanana imasigi thawjana namauna ningjaba pumba thungjaba oijage. Asi hairamduna manibu khurumlami. Tamphana hawgalu imasina nangonda pirabani. Chalo nangi nathau tawgadaba tawjaruro. Adugane sese imasina nangine haidana khanba phise pukho. Asi hairaga phi adu sanagi makuta sinai. Sanasu harau lausillaga puduna thokre. Tamphadu mamau nupina thokibadu yengduna leihawi. Asomdana ningthau sana khombadu masa kanna ngamdri. Masa nupi sanabu laurunaba pau thako haina manau anida hairei. Ya school na hai. Nakhoi kana lei. Isa sanabu haujimak laurunaba sagon gari thaurang tau. Mapa ningthau kanna ngamdre haina pau tamu. Manai karana ya school na hairiba adu adumak taurami. Asum lakpana sanana lairiba laibak adu yaurakli. Manai nupa amana konungda changlaga ningthauda pau adu hana tamli. Ningthau poirei na hai. Nakhoi kanano ama. Imau sanabu mafamsida haujimak laknaba hayuro. Manai nupa ama changkhiduna sanabu kauduna purakli. Sanana iku ningthau namaubu kawibabu kari haibigadabano. Ningthau poireina haujimak nangi laibakta chananaba semsaro. Nangbu pokpa napa ningthaudo yamna kanna nari hai. Aduna nupa khara ase tharakduna pau tamlari. Makhoiga loinana nang chatluroko. Mapa nari haiba paudu tabada sanadu ipa pakhatli. Thintadabida lakliba nupa sing aduga tawduna mapagi manakta lakli. Asumna lakpana mapa ningthauna hiptuna leiriba ka adu tamna hekta yaurakpaga changsilli. Macha sanana changlaklibaду uraga sana khombana sana nangbu tamna laune. Sanadu mapagi manakta phamthai. Matam khara asida mapagi oiramliba phibam adu ubada masu kapningba ama phauраklami. Adubu mahakna kaplabadi mapana nungai kiroi khanduna tamna wanganglai. Papo naba haurakpaga nachada pau piraktriba karigino. Yum pankre haiduna aibu mitokum khallibase karigino. Sana khombadu machanupina mangonda warawi haiba khanglammi. Aduna thimjinbirei. Angaubi ichabu karigi mitokum khangadoribano. Nangna nayum paduna atopa leibakta laikhrabasu. Nangse pabungidi mitki maninine. Asumna kanna ngamloi haibasi pabungna thajarudabani. Aduna haurakpada pau haidabani. Nakuna nem ama lairibanina. Adugisu mathakta nahakse sija mingthon phanglabini. Chaningi haiduna-su naning nakhatamduna chatpa yaroi. Pabunggi nakta leiringaidi naning nakhatamna leiba yaidu. Sanana ipa ningthau pumnama oiduna-su nasa ngamdrabadi aibusu pau ado khanganpham thoktabra ipa ibungo. Sana khombana haima sana ngasi onthokna angang macha taida. Sana khombana haima pagi sana ngasidi isase onthokna angang macha taida yarase. Matangsida ya skunga maipakpiga changlai. Maipakpina sana lao imagane irururasi. Nang pabungdo ngihak pothajarasanu. Maipakpi amadi lairang sanana ima haidana aduma kaubani. Sanana ima tondi laktabro. Maipakpina lakani isa sana lai tabada. Nama tonso yamna harahobani. Lao imagane wari khara sarurasi. Asi hairaga thokminakre. Ya skunna yambo karigumba wafam amata haijagi. Sana khombana hayune kari hainingbano. Aisu nangonda wafam khara haudokningbani. Ya skunna amaiba ahaiba ama kauraga yambungse amukta yenghansi. Sana khombana amaiba kayadi yame aina yenglibase phaba kaubasu leite. Adugi mahut ai wa haige isa sanase matam khara leinaba itaudo nangna khara hai. Yairi khombabusu matam khara leinaba haino ai koina leigadaba mandreni ya school. Aduna hinglingai matam khara ase isa iya anigi seba phangninge ai. Ya skunna yambungna hairiba wado amaromdadi yaro. Aikhoina phana laheninglabasu migisu machado mathantani.
ꯃꯐꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ꯫ ꯏꯆꯥ ꯁꯅꯥꯁꯨ ꯀꯨꯏꯅ ꯂꯩꯊꯣꯛꯍꯜꯂꯕꯗꯤ ꯃꯅꯦꯝꯅꯁꯨ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯌꯥꯊꯪ ꯐꯪꯗ꯭ꯔꯕꯗꯤ ꯆꯠꯅꯤꯡꯉꯤ ꯂꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯁꯅꯥꯈꯣꯝꯕꯅ ꯅꯪꯒꯤ ꯋꯥꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯒ ꯌꯦꯡꯁꯤꯅꯦ꯫ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯨꯅ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯐꯒꯅꯤ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯅꯅꯥꯎꯅ ꯄꯥꯡꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯊꯦꯝꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯌꯥꯝꯕꯨꯡꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯇꯥꯅꯁꯤ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯌꯥꯝꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ? ꯌꯥꯏꯁ꯭ꯀꯨꯜꯅ ꯏꯆꯥ ꯁꯅꯥꯒ ꯌꯥꯏꯔꯤꯈꯣꯝꯕꯒꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯤꯅꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯌꯥꯝꯕꯨꯡ ꯌꯥꯏ? ꯋꯥꯐꯝꯗꯨꯕꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯑꯌꯥꯕ ꯄꯤꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯀꯔꯤꯁꯨ ꯇꯔꯥꯏꯅꯗꯤ ꯌꯥꯔꯛꯂꯣꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯥ ꯑꯃ ꯊꯥꯔꯒ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯨꯅꯕ ꯇꯧꯔꯁꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯅ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯊꯥꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯠꯍꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯄꯣꯏꯔꯩꯒꯤ ꯂꯩꯕꯥꯛꯇ ꯌꯧꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯏ꯫ ꯄꯣꯏꯔꯩꯅ ꯅꯨꯄꯥ ꯑꯗꯨ ꯎꯔꯒ ꯋꯥ ꯍꯪꯂꯛꯏ꯫ ꯅꯨꯄꯥ, ꯀꯔꯤ ꯋꯥ ꯍꯥꯏꯔꯛꯄ ꯏꯇꯥꯎꯅ ꯇꯝꯃꯨ ꯇꯥꯁꯤ꯫ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥ ꯑꯃꯗꯤ ꯃꯃꯥꯛ ꯅꯨꯄꯥ ꯌꯥꯏꯔꯤꯈꯣꯝꯕ ꯑꯅꯤꯕꯨ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯅꯕ ꯍꯥꯏꯕꯤꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎꯕꯨ ꯃꯁꯥ ꯈꯔ ꯐꯍꯧꯗ꯭ꯔꯤꯕꯔꯣ? ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔ ꯃꯆꯥ ꯃꯌꯥꯒꯤ ꯁꯦꯕꯥ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯐꯔꯦ ꯐꯔꯦ, ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯩꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤꯁꯨ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯒ ꯋꯥꯔꯦꯝ ꯋꯥꯀꯩ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯔꯁꯅꯨ꯫ ꯉꯁꯤꯃꯛ ꯏꯆꯥꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯔꯤꯈꯣꯝꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯏꯇꯥꯎꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯤ꯫ ꯏꯇꯥꯎꯅ ꯏꯃꯧꯒ ꯅꯪꯒꯕꯨ ꯃꯇꯝ ꯈꯔ ꯃꯥꯒꯤꯗ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯔꯛꯏ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯄꯥꯕꯨꯡꯅ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯇꯔꯥꯏꯅ ꯌꯥꯊꯣꯛꯂꯤꯕꯅꯣ? ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯗꯤ ꯐꯩ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯕ ꯅꯠꯇꯦ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯁꯤꯒ ꯈꯛ ꯊꯅꯝꯗꯨꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ? ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯆꯠꯂꯨ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯀꯨꯒꯤꯅꯤꯅꯦ꯫ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯃꯕꯨꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏ꯫ ꯏꯇꯥꯎꯁꯨ ꯊꯨꯅ ꯐꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯒ ꯏꯃꯧꯒ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯥꯏꯔꯤꯈꯣꯝꯕꯅ ꯍꯦꯛ ꯎꯔꯨꯔꯤ꯫ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯄꯨ, ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ? ꯍꯛꯆꯥꯡꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯁꯅꯥꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯣ ꯏꯄꯨ? ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯦ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯈꯔ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯄꯤꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨ ꯄꯤꯛꯂꯤꯕ ꯅꯪꯅ ꯀꯣꯅꯨꯡꯗ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯒꯗꯣꯏꯅꯣ? ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯄꯣ ꯀꯧꯏ꯫ ꯏꯄꯨꯒ ꯑꯩꯒ ꯍꯤꯡꯅꯕ ꯅꯣꯡꯃꯒꯤ ꯁꯦꯟ ꯇꯥꯅꯕ ꯀꯣꯅꯨꯡꯗ ꯑꯩꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯏꯄꯨꯗ ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯄꯨ ꯃꯁꯨ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯪꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯄꯣ, ꯅꯪꯒꯤ ꯊꯕꯛ ꯑꯩꯅ ꯄꯤꯔꯒꯦ, ꯆꯠꯁꯤꯜꯂꯛꯎ꯫ ꯑꯩꯒꯤ ꯁꯒꯣꯜ ꯊꯛꯇ ꯀꯥꯔꯛꯎ꯫
ꯏꯄꯨꯁꯤꯅ ꯑꯇꯣꯞꯄ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯥꯛꯃꯤꯟꯅꯅꯕ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯏꯔꯤꯈꯣꯝꯕꯅ ꯃꯄꯨ ꯃꯁꯨ ꯑꯅꯤ ꯑꯗꯨ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯀꯨ ꯏꯕꯨꯡꯉꯣ ꯁꯅꯥꯈꯣꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯀꯨꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯍꯥꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥ ꯑꯃꯨꯛ ꯍꯧꯗꯣꯛꯂꯛꯏ꯫ ꯁꯅꯥꯈꯣꯝꯕꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯏ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯃꯄꯨ ꯃꯁꯨ ꯑꯅꯤ ꯑꯗꯨ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯁꯥ ꯁꯟ ꯆꯪꯂꯛꯄ ꯌꯦꯡꯅꯅꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯍꯜꯂꯤ ꯇꯣꯝꯄꯣꯛꯄꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯈꯔ ꯍꯧꯗꯣꯛꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯈꯔ ꯐꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯀꯣꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯃꯇꯝ ꯆꯥꯔꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯅꯪꯒꯤ ꯋꯥꯗꯣ ꯌꯨꯝꯗ ꯍꯜꯂꯒ ꯆꯠꯁꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯆꯠꯄꯗꯨꯗꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯁꯤꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯈꯤꯁꯤ ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯁꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯗꯨꯗ ꯁꯅꯥꯅ ꯌꯥꯅꯤꯡꯗꯕ ꯐꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯆꯠꯂꯕꯁꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯏꯃꯥꯁꯤꯒꯤ ꯃꯐꯝꯗꯁꯨ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ ꯆꯠꯂꯁꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯗꯨ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯍꯧꯖꯤꯛꯃꯨꯛ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯁꯅꯥꯅ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯔꯤꯉꯩ ꯆꯠꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯆꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯔꯝꯅ ꯆꯠꯀꯅꯤ? ꯄꯥꯕꯨꯡꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ, ꯑꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯁꯅꯥꯒꯤ ꯍꯥꯟꯅꯒꯤ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯀꯌꯥ ꯇꯥꯕꯁꯤꯗ ꯌꯥꯏꯔꯤꯈꯣꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯪꯖ ꯇꯞꯆꯩ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯔꯨꯕ ꯑꯁꯤꯗ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯌꯥꯔꯦ, ꯋꯥꯐꯝ ꯑꯁꯦ ꯁꯥꯡꯊꯔꯒꯨꯝꯁꯤ꯫ ꯁꯅꯥꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯌꯦꯡꯃꯛ ꯆꯠꯇꯕ ꯌꯥꯗꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ? ꯑꯁꯨꯝ ꯀꯣꯟꯊꯗꯨꯅ ꯂꯩꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯌꯥꯏꯔꯤꯈꯣꯝꯕꯗꯨ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯦ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯀꯣꯜꯗ ꯂꯩꯔꯝꯃꯤ꯫ ꯁꯤꯖ ꯇꯝꯐꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯔꯤꯕꯗꯨꯕꯣ? ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯁꯤꯖ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯆꯥꯒ ꯅꯃꯧꯒꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯏꯇꯥꯎꯁꯨ ꯐꯅ ꯀꯨꯏꯔꯦ ꯅꯥꯕ ꯐꯗꯨꯅ ꯂꯩꯕ꯫ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯖꯥꯠꯂ ꯃꯈꯣꯏꯕꯨ? ꯇꯝꯐꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯞꯊꯅ ꯁꯥꯎꯗꯅꯕ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯈꯛ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯥꯗꯁꯨ ꯉꯝꯗꯕ ꯑꯃ ꯂꯩꯕꯗꯨꯗ ꯄꯥꯛꯅ ꯂꯥꯛꯄ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯆꯅꯤꯗ, ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯧꯔꯤꯕꯅꯣ? ꯋꯥꯐꯝ ꯈꯔ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯇꯝꯐꯥꯒ ꯄꯣꯏꯔꯩꯒꯗꯨ ꯏꯉꯛ ꯉꯛꯂꯤ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯄꯤꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯁꯨ ꯂꯥꯛꯄ ꯎꯗꯦ꯫ ꯇꯝꯐꯥꯅ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯏꯃꯧꯗꯤ ꯀꯗꯥꯏ? ꯌꯥꯏꯔꯤꯈꯣꯝꯕꯗꯨ ꯈꯨꯝꯅꯤꯡꯕꯗꯤ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯝꯅ ꯈꯪꯅꯤꯡ ꯍꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯄꯥꯅ ꯍꯥꯏ, ꯏꯇꯥꯎꯗꯣ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯕꯔꯣ? ꯌꯥꯏꯔꯤꯈꯣꯝꯕꯅ ꯍꯧꯗꯦ, ꯍꯥꯟꯅꯒꯨꯝ ꯀꯔꯤꯁꯨ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝꯗꯨꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯅꯤ꯫ ꯃꯐꯝꯁꯤꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯌꯨꯝꯗ ꯂꯩꯔꯒ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯌꯥꯝꯅ ꯄꯥꯝꯂꯤ꯫ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯕ ꯆꯠꯁꯤ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯂꯩ꯫ ꯇꯝꯐꯥꯅ ꯏꯕꯨꯡꯉꯣ, ꯀꯣꯏꯕ ꯆꯠꯄꯒꯤ ꯋꯥꯐꯝꯗꯨꯗꯤ ꯏꯃꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯇꯞꯊꯧ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯏꯃꯧꯒ ꯅꯪꯒ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯅꯕꯅꯣ ꯍꯥꯏꯕꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ꯫ ꯌꯥꯏꯔꯤꯈꯣꯝꯕꯅ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯥ, ꯍꯥꯟꯅꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯑꯩꯒꯤ ꯋꯥ ꯇꯥꯈꯤꯖꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯣ ꯈꯛ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯛ ꯋꯥꯔꯒ ꯇꯣꯛꯂꯤ꯫ ꯃꯄꯥꯅ ꯏꯕꯨꯡꯉꯣ, ꯌꯥꯔꯦ,
ꯃꯗꯨꯒꯤꯗꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯒꯨꯝꯁꯤ ꯍꯣꯔꯦꯟ ꯇꯞꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯆꯪꯖꯔꯣ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯌꯥꯏꯔꯤꯈꯣꯝꯕꯁꯨ ꯆꯪꯈ꯭ꯔꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯄꯣꯏꯔꯩꯅ ꯁꯤꯖꯗ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯋꯥꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯅꯕ ꯇꯧꯁꯤ ꯇꯝꯐꯥꯅ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯟꯖꯩ ꯅꯤꯡꯊꯧ ꯍꯌꯦꯡꯃꯛ ꯆꯠꯁꯤ ꯀꯨꯏꯔꯕꯗꯤ ꯋꯥ ꯑꯁꯦ ꯏꯀꯥꯏ ꯀꯥꯏꯅꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩꯒ ꯇꯝꯐꯥꯒꯗꯨ ꯁꯅꯥꯈꯣꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥꯈꯣꯝꯕꯁꯨ ꯃꯈꯣꯏ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯝꯃꯤ ꯏꯇꯥꯎ ꯏꯆꯜꯁꯨ ꯌꯥꯎꯔꯛꯏ ꯇꯝꯐꯥꯅ ꯍꯣꯏ ꯇꯥꯗ ꯅꯆꯟꯁꯨ ꯌꯥꯎꯔꯛꯂꯤ ꯑꯗꯣ ꯏꯃꯧ ꯁꯅꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯎꯅꯒꯦ ꯁꯅꯥꯈꯣꯝꯕꯗꯣ ꯋꯥꯍꯩꯁꯤꯗ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯃꯧ ꯅꯨꯄꯤꯗꯣ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯣꯔꯧꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯀꯔꯤ ꯀꯔꯥꯏꯗ ꯀꯔꯤ ꯃꯔꯝꯒꯤ ꯏꯇꯥꯎ ꯋꯥꯁꯤ ꯃꯌꯦꯛ ꯁꯦꯡꯉꯨ ꯁꯅꯥꯈꯣꯝꯕꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯇꯥꯎ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯌꯥꯏꯔꯤꯈꯣꯝꯕꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯁꯨ ꯉꯔꯥꯡꯇ ꯈꯪꯕꯗ ꯉꯥꯏꯔꯤ ꯁꯅꯥꯗ ꯑꯩꯅ ꯈꯔ ꯉꯥꯡꯆꯩ ꯇꯧꯔꯨꯔꯦ ꯉꯁꯤ ꯀꯣꯔꯧꯒ ꯍꯦꯛꯇ ꯍꯨꯔꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯀꯞꯂꯛꯂꯤ ꯄꯣꯏꯔꯩꯒ ꯇꯝꯐꯥꯒꯗꯨ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯁꯅꯥꯈꯣꯝꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯕꯅꯤꯅ ꯆꯨꯝꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯋꯥꯐꯝꯁꯤ ꯇꯣꯛꯂꯁꯤ ꯏꯃꯧꯅ ꯄꯥꯝꯕꯗꯣ ꯇꯧꯔꯁꯅꯨ ꯑꯩꯈꯣꯏꯁꯨ ꯊꯤꯡꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯏꯃꯧꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯐꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯏꯇꯥꯎ ꯁꯅꯥꯈꯣꯝꯕꯅ ꯏꯇꯥꯎ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯏꯇꯥꯎ ꯄꯣꯏꯔꯩꯅ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ ꯏꯇꯥꯎ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯃꯔꯥꯏꯕꯛ ꯌꯧꯔꯛꯂꯦ ꯃꯆꯥꯅꯨꯄꯥ ꯀꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯔꯦ ꯌꯥꯏꯔꯤꯈꯣꯝꯕꯗꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯄꯨꯝꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯇꯝꯐꯥꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯏꯃꯥꯅ ꯑꯊꯨꯕꯗ ꯏꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯒꯅꯤ ꯏꯃꯧꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯏꯔꯤꯈꯣꯝꯕꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩ ꯃꯤ ꯀꯅꯥꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯦ ꯃꯆꯤ ꯈꯨꯗꯤꯡ ꯎꯪꯗꯨꯅ ꯂꯩꯈꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯔꯝꯃꯤ ꯌꯥꯏꯔꯤꯈꯣꯝꯕꯁꯨ ꯃꯄꯥ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯏꯔꯤꯈꯣꯝꯕ ꯑꯗꯨ ꯑꯃꯨꯛꯀ ꯂꯨꯍꯣꯡꯂꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯦꯟꯕꯤꯅ ꯌꯥꯏꯔꯤꯈꯣꯝꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ